Handa corona se henje lai do mayam cheksina lai biu phajana ese matam sangna video number sule pure do handa aina khalak padi kuire Khamba Thoibi sage haina khutna loi sem doini adu dogi pachai semba hore numini ngamanda gi semba hore anu te matam da disang de nung din da dum pang ahum mari sandawai ngi sai bawne sum loli chichi oida chalaga khoi man thogi masani bi chichi ma di khut masa yamna hai chichi do ma da ge na mai lom batamni Haji this is the way that I can help you. Come on, see you Sabado, other way to me. Easy to lay, long the Gigios, Mari Nusaka, my size. Lord, the Hangama lady of you, young Pazzi, Calibarita, the way one of Lahoven. Sagi, my takes no lord, Quay, Matalong Yanganaga, Gitani says you how da. Yam phajai sunda view sigale bubon phajana sengna ure ngasi di musa sabasi sida lele bubon ching musa yam sai ngasi musa sar su musit yam sipli nungai amangda yum khra taba ada yum khra ubasi sai dagi bangatila hore Raga tom dagi na po dana sisina khunko oido parang haram dai la di palasina na hana phangani aduga amraga dom dai la gana bangati la hana phangi bontrapur lai kai se handak nung se dhamka tawra ga top pom tawre tap tai la ga chu da bida sum to khip khoi man do yum su yodo le sini bangati la Sini am phase jena sima tek se yum da da base khomanda wai gi thongal jawre mama gi se thadoga mathang gi thongal sini changa go ina yang la changa Khamba Thoibi samba gi ngong ma to da dum jing la ke ngasi di loi roi hogot patani sida leire Khamba Thoibi sembada changka da ba fije leiteng pochang sim ahan bada Khamba Thoibi ki masam hana hapi dugi no ma changkhre masam se khoi fabric glue hapaga masam napagi nongma pura changi kanghan bada aji ai si oida lae to ngarang nahan dagi semba hobani nahan se si se masam se hapam bani to ngarang di fi se lamine ba ahan bada si masam se hape do je video la hodre na mamangda Khamba Thoibi ani maki masam se hapaga kanghalini nongma pura changi se kanghan na thambagi aduga fi si su isana kai kumba leijaraga pura hadi apamba design da phangaga isana sitpi yoba oi batara ga di kuina chang je do isana mu semdo tana design to pa hapning mo da hapata de khara kuina changi do ai se semdo e loina duna khara kuina change to ngarang se hapaga gam hapam gam napna thanamini da moirang ga se loina sumaina duduna ngarang si mo kum hadi sumaina napana paga no mathamba sina matam lauri abayamna haji se koi khongye je dani khambagi khongye semba loidri khoi lai thoram da dum charang ma thakat pa dugum ba machani khoi se sina khambagi koyet ka degi khongye ka la ka ni duegi Thoibi gi khongye sina sumjan si jum dangarang ina sema pa si sina Thoibi gi khongye sem doini le khambagi na sumaina moirang jaw badi phang de do na isana sem ge na garden phi da sumaina tawraga chura khini si haji chura sem doini sina khambagi khongye ta lak na bagi mathanta cái Thoibi cái con hết ready rồi đấy cái Thoibi giờ gì mà xong cùng hình đi cái đến chặt thôi cả đấy xí nữa lên
ꯈ꯭ꯋꯥꯡꯒꯦꯠ ꯃꯊꯛꯇ ꯂꯥꯛꯅꯕꯒꯤ ꯑꯁꯤꯒꯁꯨ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯇꯥꯁꯤꯜꯂꯒ
ꯑꯗꯨꯒꯤ ꯃꯥꯒꯤ ꯆꯥꯟꯅꯒꯗꯕ ꯃꯑꯣꯡꯗ ꯀꯛꯑꯒ ꯑꯗꯨꯝ ꯀꯣꯠꯂꯤꯅꯤ ꯂꯪꯅ ꯃꯅꯥꯒꯤ ꯃꯄꯥꯗ ꯅꯥꯆꯣꯝꯁꯤ ꯍꯥꯞꯂꯒ ꯁꯝꯒꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯅꯤꯡꯂꯣꯝꯗ ꯂꯥꯛꯑꯒ ꯀꯤꯁꯤ ꯊꯥꯡꯂꯅꯤ ꯈꯝꯕꯒꯤ ꯅꯥꯆꯣꯝꯁꯤꯅ ꯁꯤꯝꯄꯜ ꯃꯣꯇꯤ ꯑꯣꯏꯅ ꯍꯥꯞꯂꯅꯤ ꯅꯥꯆꯣꯝ ꯍꯥꯞꯄꯤꯕ ꯂꯣꯏꯔꯒ ꯂꯤꯛꯀ ꯂꯣꯏꯅꯅ ꯁꯒꯟꯗ ꯈꯤꯇꯪ ꯐꯣꯠꯄꯤꯒꯅꯤ Khamba Thoibi sabadu loire ngarang se loina pura e aduga nail paint taisanbirame ngarang se ready ore yelaki Lagi Khamba Thoibi loire Yam harawe ai Khamba Thoibi se ina khanjaba dumaina dum oire samai simjage ina khanbado dumaina oire yam phajana edu video da ina sembagi video se koyet ki duegi leitri gi sembagi video se jise su kuire Khamba Thoibi semda ba kuire hai madi Krishna Radha order na anamba la koina Krishna Radha nama dum aduna anamba tawe baduna Khamba Thoibi se mamang da mana Khamba Thoibi se amuk kaktang sa khiba dugi kaw su yaure do jise do handak masa su khara noaite Duna ina phajana di yang hamba ngamdre du so ai niom do sini de haina make asi se ubak ne ba ubak matek tagi ka aga asi siga wegi ya jaina tummal laga siga hitawini du ri video loge tawraga jagoi sabagi kodnabagi si sumaina tawna sembagi video se lawraga iga si tama ure rame Khamba Thoibi di yawram jeba video duga adi mati macha su oi duegi Jagoi sanabagi se semnabagi na video duga yengbado udre phajana duduna hapte doi so ina dum magi mo mato mai kai hapa dugi kamai tawbado dum khara hapjare video asinda dena mayam na soi ki bayar stu piu mathang Khamba Thoibi da phajana tawna khupna hajara age mathangi video da ni sinyam handa ki video se so magi details kara dugi mai kai sample material sing se jama adudi hapjare Duga sisi swai phangde leiba duduna sisa garden fido dum sido tawini ribbon da su jani ribbon da su sido ba dum akoi tara macha masam da samji semna be tara macha do duduna dum tasal la da tiga dum happy Ma'am agi video sin like share subscribe to sinirang next video da mu phangirasi ma'am